Manipur People Against Citizenship Amendment Bill Main Pack haina khangnabasina Citizenship Amendment Bill gi mayokta ngasidagi khongjang changsilagani laukthokhibaga iroinana khairamban kaithelda kaithel phambi ima sing amadi maikai kyadagi lakpa tongan ba furup kayagi nupi singnaw human chain semdana khongjang changsin khibaga loinana C.A.B chatnaba yaroi haiba kholau amadi kangsi makholna khairamban kaithel ninkhre ngarang ayuk pung 12 tarakpada khairamban kaithelgi kaithen phambi ima sing haunaruba tawdana khairamban kaithelda thoraktuna human chain semki maikai kyadagi lakpa tongan ba furup kayadagi nupi singsu human chain semba duda saruk yabaga loinana North East Citizenship Amendment Bill chanhanba yaroi haiba kholau kaya lauki masing yamlaba nupi singna ama toiba khonjen ga loinana laurakpada khairamban kaithen ninki khairamban gi akoibada leiba post singda khingbagi khonjen nasu henna nilhanki Main Pack amadi tongan baluk kaya gi thaupuba kaya su laktuna khongjang aduda saruk yabaga loinana North East C.A.B chatnaba yaroi haiba kholau sing lauki Samu makhongdagi hauraga lambi gi mamang thangba sarukta nakal animakta masing yamlaba nupi singna human chain semduna khongjang changsinki numit yungba phawba kholau kaya lauga loinana khongjang changsinki Main Pack ki convener yumnamcha Dilip Kumar na phongdokhibada North East C.A.B chanaba shokya yaroi C.A.B gi mayokta hanba leitana khongjang changsinki gani ngarang ayuk pung 12 tabadagi hauna khongjang changsin gani haina lauthokhibaga iroinana Manipur gi tongan mafam sin thungna khongjang changsili matam gi oiba khongjang singchu lauthorok C.A.B gi mayokta hanba leitana khongjang changsin khigani awang nongpok ki oina people's conference ama ham khibaga loinana North East Forum for Indigenous People semkhre forum asigi makhada khongjang kayasu chathar khigani North East ki state pumbada C.A.B gi mayokta miyam punna khongjang changsin naba warep lau khibaga loinana state asida su khongjang changsin bani North East ki state punna makta khongjang kaya sangsilli Manipur yauna North East state singda C.A.B chanaba shukya ya C.A.B haibasi yelhomi singda sauna sei theng tigada bill amani North East C.A.B chana halakpa tarwadi yelhomi singda awaba kaya thengnarakani yelhomi singda sauna sei theng tigada bill ase chanaba yaro bill asigi mayokta hanba leitana sangsin naba sem saduna lei makhal kaya gi khongjang sing leptana sangsin khigani karamba khongjang changsin gadage haibadu matam gena lauthorokani ngarang ayuk pung 12 dagi haukhiba khongjang asida Manipur gi tongan mafam khudingmakta potpham kaithen phampham dukan loinana school college na singbagi meheroi sing amari miyamna mapan na tholaktuna human chain semlaga khongjang changsin bani C.A.B gi mayokta punna kholau laumi nari bani haina su mahakna phongdoki Main Pack ki mihut kangbu amana chief minister da C.A.B yaning de amadi North East chanaba yaroi haibagi warol yawa hana pisin khaba memorandum adugi reminder amu hanna pisin ki Main Pack ki convener yumnamcha Dilip Kumar na khuyek tiduna chief minister da address toba memorandum amadi reminder ado CM gi office ta pisin ki mamang da Main Pack ki mihut singna governor gi khuthang da prime minister amadi union home minister da su memorandum pisin balaikhe Main Pack ki maikai dagi pisin khiba memorandum da mapung oina palli wafam de North East ki state singda C.A.B chanaba yaroi haiba asin aroi bada Paobilai news leader ki video bi yengbiri bu khuding makpo thagatche